Hello, I giving baboy na may rakpam. Nahanam pamas di sorgi wapaw ta na bagida maglakpiba ang sige naman katagachari. Agi prathna di nahak na takdir ba wapaw ang sige mapal na isor buhay na nungsiba amasung mahaki mi aduga mahaki singlup buhay na nungsiba sini. Diba ehak na nahaki na pamda nolukchoning ba dudi nahak na takdir ba wapaw asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhan bigano. Adu ba wapaw sige mapal na. Nakagising lupa nungsiba, nakagising lupa luching musing buhay nungsiba, adu kwai maru oina, isori matik mangalig na maghingba punsi da chakot pa adu, eki pradhana ni. Ibang umaki wapaw, taminas. Sabi namin Ephesians chapter 5 verse 15 through 17. Ephesians mga patatara mga dagina taraga taret pau badahang dupi. Maram aduna apang bamising gumoy duna asing bamising gumoy duna nakoy na karam na jatpagi haiba cheksillu. Achaba matam laizaho maram di matam phatte. Maram aduna apang boy gano adubu ibungogi ningba karino haiba kango. Prathana tawsing sorry ka mating isi. Para sorry ko'y naki wahay da lakchari. Ay ko'y bibung naki tawaya sing mui tabag subibagi mapal na tambiyo. Ay ko'y bimating pangbiyo naki wahay sa chum na masung sing na kangzana na bigdamagta. Prabhu ay ko'y gipap sing utpiyo. Ay ko'y ason ba sing mayek sing na naki wahay sing mapal na takpiyo. Aduga Harba papsing adugi pungning hongzana bagi apamba adu ekoida pinabiu kaurang ba ekoida happy pangal do ekoida pinabiu. Harba dagi mapana ekoi na chana pa su krisig sakam don tok piu. Pero na hak mating pangbiu. Ay hak na haki mating yauduna karim na do ngamte. Pero na haki wahay asigi mapalna asina pamdagi nizeri ekoi na udriba adu mayek sing uhan biu. Ekoina kangdaba adu mayek sing na kanghanbi. Do ekoina oidriba adu nangi mati mga gidamakta oizaba de koy mating pangbi. Yesu Kristo ng ginizeribin. Amen. A call to Christianity is a call to live wisely. Christian oina gidamakta kaubiba se sing na hingana ba gidamakta. Pang na hingana bagida magdunate. Lousing galwanya na punsi hingana bagida magdun. Lousing yawda na punsi hingana bagida magdunate. Bhap tabaglo na punsi hingana bagida magdune. Bhap tadaba mong na punsi hingana bagida magdunate. Again, a call to Christianity is a call to live with understanding. Aduga haiba punsi matau karam haini hingani karamba moong hingani haiba ngasi numita pon Ephesians leba Thajabasa singa sida verse 15 dagna 17 powers na mayam make sing hai adu ngasi na aikoida. Mande hangna nomizing karagi mamang da hai kre there is a kind of Christianity called mindless Christianity which is not the Christianity of the New Testament. Ano wala na Christianity nattaba wakal khandaba wakal yaudaba Christianity makal amalay. Aduga haiba Christianity to karam makal Christianity no haiba obatagadi mayam na chalay na chatpa mayam na nganay na ngangba mayam na panay na papa mayam na kanay na kanba mayam na chalay na chaba mayam na silay hana setpa kari dam no mani kuni church kar di o imay pa ka bagin o marup Christian marup singkar kari dam no nang Christian oy redi ima Christian oram bagi ipa Christian oram bagi dagi di ay koy mari mata Christian bagi ay di Christian ga culture dagi tholok pagi maram na. See the problem? Problem is going to come. That's mindless Christianity. Adu wakal kantadaba Christianity ni. Adubu ano ba waleb na bagi oiba Christianity asidi. Wakal yaw daba Christianity nate. Adubu wakal yaw ba Christianity ni. Kantadaba Christianity adubu kantaba Christianity.
Maram the Karidam ultimately higher, but Paul Harkmatam, the young Mayik sing the Kamangam, Maram the Quaimarona. Why should Christian live wisely and with understanding? Because we have been saved from our foolishness. Aikoibu apangba singadagi amambadagi aduga isor ningdaba punsina wakal khantadana hingba punsidagi aikoibu Christagi mapana kan bikre. That's one of the big rock. Achoba nungzagum lava yumpamne adudu. That's why we should live wisely and with understanding. Adugi maramna wakal khantabugloina na aduga sing hingadobani. Aduga haibasi Paul na haiba verse 15 amasung 16 aduga 17 is the yamna mayek sing. Adu karigumai khogi marakta Christian oriduna kariguma nahangna Christian orbu karigidamakta Christian oribano adu Christian oraga nahangna tawriba thabak sing adu karigidamak tawribano haiba amatta phau khangthada khanadaba makai adu mayam tawnai mayam ngangnai mayam ngang poini mayam tamak poini mayam na khangak mayam na khangna harak poini han pangin inbo oiba taragadi lairen gi maning da nga mayam inbagumna adu ipunsi dum moini Kari ilino kon kari gumba amma leibagi maram in. That's not the way. That's not the way. Adu nga sige numina sida akhon yang mina krab Ephesians ba mga gi pada tara mga dagina taraga taret asida akhon khangba ya ba yamna ten ba wahida. One main idea, one big thing is this. Very simple. Okay, very simple yet ignored by many Christians. That is this. Thajabasa, lousingda chatlu. Simple command. Yam chamba, yam laiba. Bhab taba yaba wahin Thajabasa lousingda chatlu. Christians walk in wisdom. Adane pon higher sim humjida. Asli hendok ma karim taide. Adu oiba taragadi ai vi apangba Christian have ya right. Christian oiba taragadi singpham thoe. If you are a Christian, if you consider to be a Christian, you should and must be wise. You should live your life with understanding. Nagi punsi adu khantha bagalona na khang bagalona na hingba punsi mahing na hingadawani. And that's a command. Adu yathang ni maham sa the period. Verse 15 kari hai Paul na ayu hai date Paul gi wai kari hai. Adu na apangba mi singum oiduna asingba mi singum oiduna. Now Paul na verse 15 sa horpa matam na mag marmadu na ai waisin hawe adu na akhoi na yamna Toina tabadugum karigumana maramadu na haina hodor po ibatagadi he has said something before karigumba khara hai ba verse 15 asing ngang rangai mamangda verse kharagi mamangda karigumba khara verse 15 siga mari leina na mangang karino ngang kibedo khoi mamangna majing ta kibedo mangala sa pagi mata ai khoi mata amada amamba oirami we were not only children of darkness but we were darkness once. Akhoi matamamada amambo oirami aduga haiba amambadu oringi matamadu asi phatte asi pap ne haiba khangba khaktang natana phatte khangba pap adubu tauba aduda leiba aduda hingba adugi mapal na punsing mamising ay nangam sungai ay oirami Christ laughing around they were us asidi apangba gi thabak ni ko haibadi khangba adubu pange khangna adum tauba mising nangam sungai oirami. That's where we were, darkness. Chindiba pate khange adu chin dum thiba mi gi mapor loba pate hadi dum khangba adum mi pode dum loba adu dagi mapu taktana pot bang sisna base pate adu pam ne hadi kham adu gi thabak adum tauba adu dagi the sexual immorality ko Seng da base yeng badi phatte hai badi kham adum yeng badi punsi miwa ngang na ba phatte hai badi khang ba adu miwa dum ngang na ba see mi gi phatana ba khan ba phatte hai badi khang ba adu mi phatana ba dum khan na ba dum to ba laman kumba phatte kham adu laman khun ba adum to ba that was our life in darkness. Not only in darkness, we were darkness. Adana pap khuding mak sing du phatte ha ba khang ba khatang natana pap adu da tauba pap adu da leiba yana mamang la haje ki ba adugumna we were drinking sin like drinking water ising thakpagumna thakpagi punsi adu da ai khoi leiramba mi sing adu ka do kre kristana kristagi mapana isona ka do kre kai ba hai ba amamba adu dagi ai khoi bu kristagi mapana ma ki
punsi dharma chanba punsi hingba siba phumba amasung hingatpa adubu thajabagi mapalna amamba oiramba aikhoi asibu aphaba wapaugi thabak adugi mapal isorgi thawai asengbagi mapai sorgi masung machana ba jukrisagi thabak adugi mapalna amambagi ningthau leibak ta leiramba aduga amamba oiramba aikhoi bu mangal gi ningthau leibak ta kanbiatuna khoi bu mangal oihanbi mangal gi macha sing oibi. In one sense, once we were in the kingdom of darkness, darkness itself and the sons of darkness, but now through Christ we are in the kingdom of light, the light and the children of light. That is us now. Aduna khoi mamangi no majing diyan kiyo. Aduna kari hai mangal duna kaidawe amamba adu khaktang lapthokhan giba natana pot khudimok sing mayek seng no wal adu mangal gi thabak se karino asum karino aram karino isor ga ning karino magi ning bana tabuduna karino isor na kari pami kari pamde ai punsi sida si thabak sin isor gi aning buduna tabra khudimok sing yamna mayek seng halle. In that sense, the light of Christ is now for us wisdom. Ibungo mahaki Krista gi mangal adu aikhoi na oiraba mangal gi punsi sina kaino haiba se amamba du aikhoi punsi da yaudre, meaning apang bagi thabak sing adu apang bani haiba mayek seng na aikhoi da utpire adu khatam juna da apang bagi thabak sing adu gi aikhoi bu kanbina ba amasung madu maiti ba piba ngamna ba pangal su aikhoi da isor na Krista gi mapalna thawai samai thabak su bagi mapal thajaba khuding makta pina bire adu na kaidore seng buduna karino seng de buduna karino aning buduna karino isor ning buduna karino isor ning de buduna karino yamna mayek seng yamna khanghalle aduna maram oiraga. Verse 15 apang ba misingum oiduna asing ba misingum oiduna udabadu uhalle apang badu mayek senghalle sengdabadu senghalle mapung phan uramdabadu mapung phan uhalle isor gi aning ba khanglam dabadu isor gi aning ba khangle adu gi damakta nung gi thamoi palam badu sadong gi thamoi pale siram badu hinge aduna maram oiraga hana amam bagi punsida apang bagi dabak sin leram khuding mak singdu sengde chumde lale khanga maram na what is the implication, the very logical implication? Don't live like fools. Apang magum hingano. Apang missing umoy gano. Adune. That's a command. That's implication. Very logical implication. Ko yamna logical oiba implication. Marandi apang ngama phajana singnaba tambi do kari dona bagi damakno singnana bagi damaktane. Aduna kari haigani nang pangam mibo adubu hojiki se skarmai singnen tambirabani adu nang apang badona hinganu ko aduni haidise. That's what it is. Verse 15 ko kamayan losingi tumli banag yahoro aduga asiba singi marti hawlo aduga Christian na ga tangan bigini thaja kraba Christian oi kraba khuding mak singase Krista gi mangal ngan birba mangal orba mangal gi macha orba isor gi aning ba khanglaba mi singa tene maram aduna pon asi haibda kaisuma lande na koi apang bagum amuk oi kaino apang ba adu kaino asing ba in what sense wise, in what sense wisdom karamba maong da karamba makida Mama masih hari ba apang masung asing bagi mata ngasi taibang pan bana define to ba asing ba or taibang pan bana define to ba apang ba dunate adu maruina isorgi amasung thawai gi lambi gi aduga asing ba punsi gi isorga hingmin bagi punsi adu darkar level losing khudimuk sing amukan High losing si karam bagi makal gi losing no. Isor gi thawai gi punsi si hing bagi aseng bagi punsi da hing bagi isor gi matik mangal oiba punsi adu da hing bagi losing sing adu. Adu ga high ba khuding mak sing adu da darkar le ba khuding mak adu ibungo mahak na Krista gi mapala ai khoi da marang kaina pinabir.
adune mahang na mafam asida Paul na yamna valiantly yamna thauna lena thajabasing da haise marni Ephesians leba thajabasing makhoi masagi pangal da asingba moina gidamak ta pangal karem da lete makhoi da adu bojikti Christana nganbi re maramna Christana pangal pibi re maramna Christa gi thawai da leire ba maramna asi oithoi again this letter was written to Christians, to believers. Asingba oina gi damak ta haib asingba missing oina gi damak ta haib chithi mai ase Paul na matamadu lebe Ephesians gi thajabasing di chithi ne non believer nate aduna Paul what was Paul expecting from these believers because Christ has shone his light upon you now things are made clear so live wisely not as fools mangal tu ngan bire mayek tu senghan bire pot sing hiram sing isorgi aning bada no karino khudimok sing du mayek senghan bire aduna asing missing so aduga yam to Paul magi chithi se iba matam da ma kari hagini mari mahong samada wa amata ngang adu ngang su ngang de mana thajaba sing ase na koi hojikti apang magum na oiranu adubu asing missing na chalo haina haibas again Paul na hairibado makhoi gi pangal da makhoi gi gyan da makhoi gi lausing da thajaba sing adugi makhoi gi oiba sing da depend tawjaraga hingina gi da maru oina haiba nate aduga makhoi na leita pot amasu nate kari da matno haibase Paul na haibase makhoi da leiba pot amane kari mafana kanagi mafana Christ gi mafana kari gi mafana aran khong gi mafana aran khong amasun Christ gi mafana thajaba sing da leira pot amane kari no adu do lausing kramana khangi khoi haibase oitokgi maramdi Christian ama oiba dagadi sing na leigada wa amasun asingbo oiba da oitokadabagi maramdi because wisdom is one of the every spiritual blessings that God has given to us in Christ. Ephesians chapter 1 verse 8. Thanks. Correct? Thajadu marang kai na ikhoi pine bire lausing amasung wakal taba pumnamak. See? Thajabasing the later banate, Thajabasing the lay marang kaina, isorgi tawagi bor and equate like Adugi maramnan, Pola high Makarinta yard of the Naogi, Tokpama sung doctor, Putoxer high banate. You haven't. Thajabas anakoy isorgi losing lay na koida. Thajaba amon tabang pan hinanabagi damakta, out the Dakar labor losing wakal kanga kudimus no liquor mina. How do you know? How do I know? Because God has given that as blessing. Christa gimapana isor na koya tawai bor kuding maxing adu, piu mata losing su yaukre, losing punumaka kariga, wakal ta pum namaka. All of it. Oh, again. Chapter 1 verse 8, he talks about spiritual blessings. And then chapter 3 verse 19, he prayed for that wisdom again. See? Chapter 3 verse 19, yang see. Lousingda henba Christagi nungsiba adu kangnaba amasung isorgi athanba pumnamak na khoibu thalan binabani. Haiba bor asi nangamasung aina thajaba amoiba tang taibang palasi hingba matamda aikhoigi mit asna ngasigi haujik nungai haubagi haujik ikaiba nang haudabagi haujik pam hau poto phaunabagi wakhal de chilina sing aikhoi de isorna Christagi pala pibira kriba bor khudimak sing thawai ge bor khudimak sing se leirebasu leitabagumna khanglebasu khangdaba amagumna kauthoklaga hingba matam heklei adui de magne pona prarthana toribe so that we will always realize that we have that blessings. Adugi bor the marang kan life the khang na bagi the mak adu hai the tata ningsing na bagi the mak ne pol ne ko the prarthana to rus anduna hai ba asi ai khoi the isori thawai gi oiba bor oina lousing amasung wakal ta ba khuding mak tu marang kan le bagi maram na aduga hai ba aduda Christagi mapalai could have the kudo oina pumno panglabagi maramna thajaba ama oiba taragadi asingba misingum oina punsi hingba oitoge. It is possible for a Christian to live wisely because of what God has done for us in Christ. Aduna verse 15 to the harvest. Adu oiba targadi kaguma apang mising oideduna apang mising karam haina oi wakal lakpa to
Yengningbadu yengba, ngangningbadu ngangba, khaningbadu khanba, chatningbadu chatpa, hainingbadu haiba. Aduga thamoida lakpasi laidana mi aidi wakal lakpa dong dong hekta do thokale haina. Adidagi aina bu khan gadi lore. Aina bu khaladi chumme. Aina bu ugradi lore. Ado apang bagi masane. Mana soai bale ai thamoi lakwa dong dong hekta ngang thoe. Ai ngon lotion ma cream dale adu apang bagi masane. Thamoi lakku khuding ma ngang boi ba tar gadi that is not wise. Ado sing manate. Adune apang ba singsina karam mongi punsi de chale na efisa high like yam mayek sing apang ba singsina tor maroi na pap sing be thabak sing isor na yad ba thabak sing isor na isor gi aning bagi wang mod oi ba thabak sing to bagi mapana makoi punsi hing adu amar me pol na high ba se kaino ana na koi krista da aduga krista gi mapana na koi asing ba oi na bagi damak ta kaubire asing ba oi na bagi dam ka darkar leba thaujal amasung bor adusu thawai gi oi ba bor na koi da marang kaina pinabire aduna khuding mak sing na koi da khara da na thajaba christian ma da na yangkhai yawa khara da na cha da humpu yawa na te 100% in full in its fullness loina mak yawa ba ngak tane aduna sing ne hingo dune hai adu oi bata di kari gum ai ko isan nei sa se christian ai na kaujab oi bata ko ne taibang pas ni hingba matam da wakhal khantha dana apang ba magum ni hingba oi bata ga di sori se sor na te nang am sung ai ne mam ne sor ko pi bi ba thaujal am sung board du khang ba gal ne hingba du sor ge pa man adum pham sa adu oi bata ga di apang ba mi singum natana asing ba mi singum na karam haina hingani. Now here, verse 15 is Paul to kan hai boy batagadi Paul na Christian sing ase tau thorok ba thabak khudimak thauong khudimak sajat lichat khudimak hingdorok ba khudingmak sing adu sing na hingina bagida. So Paul here is calling Christian for wise living and wise conduct. Kamain ta guni do how? Kamain man. Apang mising gum oduna mising gum asing mising oduna kaido kaduiba nakhoina karamna chatpage haiba cheksil. See? Apang mina karam haina chatkani. Apang mising na karam haina oigani. Makhoina karam haina chatke haibadu wakhal khandadana adum chatkani. Thokpa laksarani adagi di thabak thoga po thokpani aduna ojarani hiram khudimak sing without anything without thinking any karim da khandabida mamang ju sumai dum hingi handak ju sumai dum hinge kai de wege dum theina nupa ni kai theina lo na adu de am thauna phaba nate apang ma da thauna phaba ko asing musne kama hingani karam haina chatpagi haiba cheksin. Now, walk kind of high why you see, and walking chain but Paul is primarily talking about our ways of life. Punsi karam haine hing. Tum hago patagina horen dang tum driba pau matam aduda. No maginumit pung kun marina sai. Hai pung kun maria sida second kuding, minute kuding, pung kuding, karam haina hinge. Hai bedu cheksin na yengsin ba missing adu asing ba missing adu mafam asida hai bese adu again I had hajek ba adu gumna asing ba missing o yan taibang pa mana khannari ba asing ba missing chalaki asing ba missing natte adu hai ba asing ba missing asida maha ki punsi adu karam haina chali karam ba wanga ngangi karam ba phizet cheli karam ba wakan khali adu ga karam mong na maha ki punsi amasung maha ki hakchang gi apam basing aning masing thamoi de lak ba haining ba wasing khuding mak thamoi de pak po ihul khuding mak sing edu karamba maong de isor gi aning ba amasung apam ba aduna shape toroga same laga chatpage hain haibudu yamna cheksina yengani adugi maong oduna famasi de Paul haibis haibasi mai makata na Paul na yamna clear ohelakani. So Paul na tawaj kana verse 15 da asing bo amon chalo cheksina
adu oiba taragadi aikoi gi punsi ase or aikoi gi Christian gi punsi ase it's not a joke phagi nate thok la kam or padu nate pap ka lang thengna ba oiba taragadi langning lasu thengna lo adu nate karam haina pap adu thengna gani karam haina pap adu lang song gani khuding mak sing adu plan to bodar ka khuding mak sing the same bodar ka that's what section cha pa adu ne adu na ta oiba taragadi karam haina oigani maram asigi jagaji da chatlu ba oiba taragadi asigi maham da imana ba sing da pullu ba oiba taragadi ai soidna yu thaklo har ni khang ba du kedawege thok laksani da chang re adu yu thakla ka imana ba sing na ai ngon nang khangi adu chalo boy bata ge soidna yu bithra kane khangna chalini asi kamu sing chang boy bata ra ga di soidna phatta ba adu ga tukcha ba adu ga isorgi wahai na yada ba isorgi pen da ba wangang sangang sing wari sing taura da ubane khang adu ta ai thok ba ai nupa ne kaino ai ju e tawge ne chang re da gi di wari phatta ba sing chana re adu phatta phagi ju ga myam lai adu kai dori wari chana matam as moina horok toin nang khang bona dra adu horok ne ha kai do chang moina da that's what Paul is saying here adu ne pona is adagi asigi mi sing sing pham boi bata gi soidna miwa ngang na baje haurani khangi adu ke do ge to ke thok mai laksani miwa ngang na re adagi go with the flow wari chana re kai moi ngang phorok pai kai do ge chang moi no da you see you know sin is waiting there but you insist to go in and you fall in sin and you now blame who those people and not you why would you go there why would you go to the place where you know you will carry away with gossiping partying drunkenness you see it's a matter of wisdom lousinggi oiba punsi adugi lousing khudimak sing adu maham se yam make sing yaw phone make sing ha is you why is it see this is what is completely exclusive about the Bible isorgi why gi oiba top tongan ba maong adu sini it is terribly honest and it's terribly direct I'm not saying I would direct so and Paul in verse 15 there asing bugum chatlu kaman sarkani nang tobu to mpham khudimak tobu thabak yengba khudimak loina mak cheksina nangi punsigi jaga khudimak thajaba single loina badasu thajaba single loina badasu adu college setpa matam dasu restaurant thabak tobu matam dasu office ka matam dasu university da chatpa matam dasu library da phamba matam dasu aduga career ma choose tobu matam dasu aduga tongan ba laikai punbadasu aduga uku phambadasu tongan ba maong laikai thabak thom yaw matam dasu karam haina nahak chatli karam haina mi single loinari karam wakal khalli karam wangangangi kari pot hen wakal hen leiri isogi den hen leibra isogina tabadene hen leibra taibang pan ma chalagna taibang pan chamana ba church som lagana christian yamna manba aduga leiru ba mafam da hindi da haiba amakhak lei ganga da chatargadi ganga gi nupa jamuna chatargana jamuna gi mi adugi punsi mahingu hingbra khudingmak singdu chang yengo aduga cheksin na chatlu aduga haib chekin na chale baduda miss na kari haigani kare nate ultimately kare no our allegiance is to the Lord ai khoi gi michang ai khoi gi prabhu ai khoi gi ningthau aduga ai khoi na langam phira theran gado badu ai maru ma pa nate imai pa nate kare le kai nate ai aning ma pa nate bu Jesus Christ ai khoi gi prabhu he is our king our allegiance is to him so no matter whom we displace we please the Lord and that's how we ought to live our life our aim of everything is to please the one who saved us from our sin and hell I when punsi maram khuding mokta I when pelhan na bugida mokta thige doriba adu I khoi pap taki amasung norok taki kan biba prabhu Jesus Christ mahakapta imanate ipanate ichanate aigi nupi nate aigi nupanate aigi marup nate aigi karu lekai nate aigi zati nate aina khwaidagi pamba mi do nate Jesus
ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯈꯛꯇꯅ ꯑꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯐꯝ ꯊꯣꯛꯏ ꯍꯤꯡꯕ ꯉꯝꯒꯅꯤ ꯄꯣꯜꯅ ꯀꯃꯥꯟ ꯄꯤ ꯑꯁꯤꯡꯕꯁꯤꯡꯒꯨꯝ ꯑꯣꯏꯗꯅꯕꯒꯤꯗꯃꯛ Paul doesn't stop in commandments he show how ꯀꯔꯝ ꯍꯥꯏꯅ ꯆꯠꯀꯅꯤ ꯆꯦꯛꯁꯤꯟꯅ ꯀꯔꯝ ꯍꯥꯏꯅ ꯑꯁꯤꯡꯕꯒꯨꯝ ꯍꯤꯡꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨ verse 16 ꯑꯃꯁꯨꯡ 17 ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯉꯤ verse 16 he provides the how-tos two how-tos karam haina sakani habu uli ahambadi how to walk as wisdom how to walk in wisdom karam haina asingda lousing sakani verse 16 asa matam lejahu maramdi matam phate how number 1 achaba matam leibagi mapana by redeeming the time number 2 verse 17 Ishorgi Maruna Ibungogi Nimba Karino Haibadu Kangnaba Honabagi Mapala by understanding the will of the Lord. This is how we ought to walk. The how-tos. Ahambadi kari. Asawa matam leibagi mapala. Ani shobadi. Prabhugi aningbadu or Ibungogi aningbadu Kangbagi mapala. Verse 16. The first how-to. Achaba matam leijahu maramdi matam phatte. Asingba amasung apangba anigi marakta leiba khetnaba mayamgi marakta khetnaba amadi karam haina matam sizinagi haibasini. One distinguished characteristics between a fool and a wise can be seen or known from how they use the time. Ponagare. Redeem the time. Achaba matamdo leiho. So as a season wise trading the trade of matamda laysan ba adu thabok ba adugi language adugi maong du season ba so pon hire se buy time ngai laysillo kaino hire se adu oitargani ꯑꯩꯈꯣꯏꯅ ꯑꯄꯪꯕ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯩꯈꯣꯏꯅ ꯑꯃꯝꯕꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯂꯧꯁꯤꯡ ꯑꯗꯨ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯡꯗꯨ ꯀꯔꯤꯗ ꯂꯦꯜꯂꯝꯃꯤ ꯀꯥꯟꯅꯗꯕ ꯃꯑꯣꯡꯗ ꯀꯔꯝ ꯍꯥꯏꯅ ꯀꯥꯟꯅꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯊꯨꯡꯍꯟꯕꯒꯤ ꯃꯄꯥꯜꯅ ꯁꯦꯡꯗꯕ ꯊꯕꯛꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯄꯤꯁꯤꯟꯕꯒꯤ ꯃꯄꯥꯜꯅ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯊꯤꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯥꯛꯄ ꯑꯅꯤꯡꯕꯁꯤꯡ ꯑꯗꯨ ꯇꯧꯕꯒꯤ ꯃꯄꯥꯜꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ Lerama punsi adu amambagi mahai yandaba thabak singdani isorgi aningba amata oidaba isor yaudaba isorgi harauba machet amata phangdaba isor machet amata pelhandaba dharma chendabagi phattabagi aduga arambagi thabak khudingmak sing aduda minamba karamba napal chauthokpa miwa ngangnaba aduga sengdaba thabak khudingmak hakchangeba apamba khudingmak nupa nupi goba natabali chat khudingmak sing adu chatpagi mapalna aikoi matam sing sesinarame aikona thazir ringai matam isor khangdaba mi singna makogi matam ado karma hana lele asi sesinabagi mapalna ai kayam nungaiba ai kayam harauba ai kayam penba ai bu mi singna kayam khangba ai bu mi singna kayam wang thangba so one of the way how fools use a time is just to make themselves known. So, aduga haiba apangba sing asina, aduga apangba gumna oiba mi sing asina matam lem na manghan bada karisu wakal nungnang ba paude. Wapaw sa nabuno pa makang lay. Wapaw sa nabuno pa makang asumay na hay. Hayeng se atan ba mi singi tabag subagi numit ni, aduga nga sidi maagi suti niya. Tomorrow is fool's work day and today is his holiday. Aduna mafam asida pona asingba amone Christian among when I talk with this matam leiba. We redeem the time. We redeem the time by doing what the Lord wills. Or in simple word, we redeem the time by doing things or by doing anything that bring glory to our Savior. Kamay ko matam lagi. Isorda matik mangal purak pat thabak khuding magsing tawbagi mapal.
Now, labor high na high basida di kaido badarkale lay na bagida magtadi thi badarkale. So in one sense, to redeem the time, aikoina matam basi lay na bagida magtadi achab matam basi lay na bagida magtadi atan ba punsi adudi aikoin pham thokte. Apang ba misinga atan badam matam manghale. Adu asing misinga matam laysel. Ako lo naman ki pung kunmari lo naman, right? We all have 24 hours per day. Only wise will know how to redeem that 24 hour. While the fools will waste it by doing things against the will of the Lord. Nung wala pong kunmari lo kasi asing mamido na di. Achab matam lay gani. Isori mati mga gamot. Ado apang mamising na dinadi. Ay pung kun mari matam se. Magi aning pamatoring matam da. Ado isori aning madu wang mo iba thabak sing ado mana pamatabak sing toroga dum matam dum len kini. Karamana hippaga, karamana phone da, karamana tummaga, karamana karisu tawdabida dum phammaga mondrang sanaraga wakhal tonga tongan ba khallaga ai paisa pairaba building sagalaba building sagapade nupi masak phajaba ama ga thunaraba adagi car phajabam thoraba adagi phajaba gari myam leiraba aduga hiring ibungom ta hogolo harida. That's how a fool spend his time. Adu oiba target still announcing Christian amona karma mong na aikoina achab matam leigedobus. How? Kamana matam leigen. Or now karigi da matam leigedobu na habi su pole am makes in a time. Adu yoringo karamana aikoina matam leigedus. Aikoina leigedobu se kain habi target aikoina mamang ngai matam da aikoina Christ da thaja duna mangona laktringai matam adu da aikoi punsi du kaido da leirame aikoi. Mi singi amasung isorgi mati mangaldu wakhal da laitabida aikoigi mingchar ki damakta yenglakan mateng pangba boiba targa su thabak to boiba tar adu ngaktani samsam nai boiba targa ni apangba magi wakhal da tatna laibase karino asidagi aina kari phanghoba yagani adu ngakta. What shall I get from this? Adu aina phangado thabak oiba targa aina phangado pham oiba targa I will give my all. Phangado oiba targa kay kanto yun ay ba pang buhita karamana matam na yun ay kung ibang umabot hazard rin imamang na iko'y matam adu saitan da amasung haksang aning ba apambasing na pisin ba do adu dagi onatay na barom da isorgi aning ba isorgi apamba tabak amasung hiram sing isam san hai ba oy batar gade thaza ba itilinaw singa matam lenmin na bagi mapana isorgi wahay de matam len bagi mapana apaba wapaw sandok bagi mapana aduga dharma chen ba aduga mangal ge ba thabak sing to bagi mapana papta tai ba to pa itil inaw bu nung sibaglo na semdok pi ba chumthok pi ba aduga chingkhat pi bagi mapana itil inaw sing hai ba thabak khuding mak sing ase asing ba amana tawgudo ba thabak khuding mak sing amasung matam lei bagi thabak khuding mak sing ase sofa ama nongame numita bok phamba nongame numita bok phone da game ama sanaraga leiba aduga nongame numita bok show dum yenga leiba nongame numita bok adum tv mangda leiba do nongame ki numita bok maram sungai later but me singa phone adum wari sanaraga leraga wa achumba achoiba mayam wari sanaraga leba amata order to redeem the time we have to work hard. Laziness is out of the dictionary of a wise man. Atan ba amasung kanad na ba matam mangan ba khudimok sing karan ba maong na ikoy na koy matam sing mangan le isorgi oy ba thabag o tawbagi mahuta isorgi mati mga oy ba thabag sing tawbagi mahuta ay apam ba ay karam ba ay aning ba ay nungay ba khudimok sing tawbagi ba so now both work hard simra ay apam na phangna bidang su kana som da su khon ni there's a huge difference because of the gospel. Siguro apa wawa wi matungin acho wa kena ba male asom the Christian na kanbirba sing adu mana toriba thabak aduna maha khaklang natan atai thajaba sing adu gi pala isor gi mating mga adu asom na le mi sing aduna di kari damak thabak na suriba ai nungai na ba ai gi paisa phurikau ta ai gi phurikau paisa na thanana ba ai gi account ta yang phajab paisa leina ba ai gi khutta phajaba gari phajaba car adu ai gi damak ta phajaba yum phajaba pari saman mayam sem ba yana ba khudi mak sing see that's a difference. Adu why do they?
ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯕꯅꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯇꯥꯏꯕꯪ ꯄꯥꯟꯕꯁꯦ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛꯀꯤ ꯑꯗꯨꯒ ꯍꯣꯔꯦꯟꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯗꯨ ꯈꯛꯇꯪ ꯈꯜꯂꯀꯥꯟꯗ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ you are wasting your time ꯅꯪꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕꯅꯦ ꯑꯗꯨꯒ ꯑꯆꯥꯕ ꯃꯇꯝ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯗ ꯑꯆꯥꯕ ꯃꯇꯝ ꯂꯩꯕ ꯅꯠꯇꯦ ꯑꯆꯥꯕ ꯃꯇꯝ ꯃꯥꯡꯍꯟꯕꯅꯦ ꯀꯔꯝꯍꯥꯏꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯆꯥꯎꯕ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨ ꯌꯦꯡꯗꯅ ꯂꯣꯏꯕ ꯅꯥꯏꯕ ꯃꯥꯡꯕ ꯅꯥꯏꯕ ꯍꯟꯊꯕ ꯅꯥꯏꯕ ꯃꯟꯊꯕ ꯅꯥꯏꯕ ꯃꯤ ꯈꯔꯒꯤ ꯊꯥꯒꯠꯄꯤꯕ ꯃꯤ ꯈꯔꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤ ꯈꯔꯒꯤ ꯏज्ꯖꯠ ꯑꯗꯨꯒ ꯉꯁꯤꯁꯤꯅꯤ ꯍꯌꯦꯡꯁꯤꯅꯤ ꯈꯪꯗꯕ ꯅꯪ ꯅꯁꯥ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯍꯤꯡꯕ See the difference? Sini khennabase. One, work hard for eternal glory. Another, work hard for temporal glory. The first, redeeming the time. The later, wasting the time. Kaya thajaba ama oiba taragdi achaba matam leigadabiche. Maramdi matam phatte. See, here's a basic component of a Christian. Christian amana khangabise asini. Christian knows the time. Christians know where he lives. Ma kraida hingi, ma karamba jagada hingi, karamba matam hingi ma phajana khang. Habising ma losing legin khangani. Apangba amagumna aini leise karaidano aduga ai akoibida kari lei amata khangdaba adugi mahingdu hingde ai akoibida kari lei aduga ai akoibisina karino ai environment sina karino adu khange adu karino bible haibig matungina aikogi environment se phatte we are living in a sinful world surrounded by sin paap ki oiba sangsar da paap na koisalaga leibane and then again asisum paap na koisale haiduna paap ki sangsar da lei haiduna aikoididi paap yaudra haibanate sin is crouching at its one's door every day every second every moment megi pungja khudima tatana paap na aikoi thamoi dasu adum changbane amasung lei aikoi gi thamoi nungda pa maram aikoi da paap ki mamu le we still have the stink of sin right aikoi nungda paap sane so aduna kana haiba oiba tar aikoi na leiba matam se phatte karam mong na sigi matam se phatri no aikoi da si khanje aikoi na leiba leikai sing adu aikoi leiba manipur adu jaga khoi mo sing asde khanje aikoi mi sing karam ba mong wari sane karam mong da loine karam matang gi isor thajadaba sing makhoi punsi lele isor thajadaba sing karam ba matang da hen makhoi interest lei khudum mok nangam sung ai khang ngak na aduga nangam sung ai thamo se khoi na khang karam thamo karam udaba matam da leiba khoi thamo karam thamo karam da khang da dum nang na khang thamo see the problem is not only that the outside is sinful but we still have the stink of sin in us indwelling sin in us so the problem is the same chamani problem mapansu manungsu aduna adu khangba oiba taragadi kaidogani asingba misina he will be in alert haibadi kari matam se phattaba oiba taragadi matam manghanaba paap ki oiba isor gi aningbagi wang gi oiba thabak sing aduna mik punja khuding mugi themakani themdokhi basu yai aduga laksu lakane ba khangbugi maramna kaidogani isorgi pangal da isorgi lousing da isorgi thaujal da haiba paap sing amsung phattaba sing adubu lan thengna ba lan songna ba aduga mayona ba adu adagi kallaga adagi langam phiran thelaga matam laina bagi poram soidna yatkni that's it you cannot fight without knowing your enemy you cannot fight your enemy without knowing your enemy right we fight when we know who our enemy is. Aiko yena ba kan khang madam adu khatung da aiko yena ba sing du karamai lan song ngani ha ba khangani adune cheng na sing pon makham sa mun hai ba se kari no hai ba taragdi pap yang lodana bu damak tane nangai gi bunsi nangai gi pangal na pap mai thi ba bi sung ngamoi nangai gi pangal na pap mai thi ba pi ra kanda aiko gi matam asima gi matik nga ge mok decision ba aiko ngamoi we cannot redeem time without his grace magi thauza yauduna aiko na matam leiba sungam ngamoi
adu praise God ꯑꯩꯈꯣꯏꯗ ꯃꯥꯅ ꯊꯧꯖꯥꯜ ꯄꯤꯅꯕꯤꯔ ꯃꯇꯝ ꯂꯩꯅꯕꯒꯤꯗꯃꯛ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯌꯥꯊꯪ ꯄꯤꯅꯕꯤꯔ ꯃꯇꯝ ꯂꯩꯌꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯝ ꯍꯥꯏꯅ ꯑꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯂꯩꯒꯗꯣꯏꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯀꯤ ꯇꯧꯔꯤꯕ ꯊꯕꯛ ꯈꯜꯂꯤꯕ ꯋꯥꯈꯜ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯑꯩꯈꯣꯏꯅ ꯐꯣꯟꯗ ꯃꯇꯝ ꯂꯦꯜꯂꯤꯕ ꯑꯃꯁꯨꯡ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯂꯦꯟꯅꯔꯤꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯆꯥꯡ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯆꯥꯡ ꯌꯦꯡꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯐꯦꯁꯕꯨꯛꯇ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯕ ꯑꯁꯤꯗ ꯃꯇꯝ ꯃꯌꯥꯝ ꯃꯥꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ sometimes we miss to pray for our fellow believers. We sometimes miss to call them. We sometimes miss to help them. See? ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯦ ꯐꯣꯟꯗ ꯃꯌꯥꯝ ꯄꯤꯁꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯄꯤꯐꯝ ꯊꯣꯛꯄ ꯑꯩꯒꯤ ꯗꯥꯏꯇ ꯑꯩꯒꯤ ꯅꯨꯄꯥꯗ ꯄꯤꯐꯝ ꯊꯣꯛꯄ ꯗꯥꯏꯇ ꯑꯩꯒꯤ ꯁꯤꯡꯅꯨꯒꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯄꯤꯐꯝ ꯊꯣꯛꯄ ꯗꯥꯏꯇ ꯃꯈꯣꯏꯗ ꯀꯣꯜ ꯇꯧꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯒꯗꯧꯕ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯒꯗꯧꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕꯗꯨꯗ ꯃꯇꯝ ꯄꯤꯁꯟꯕꯒꯤ ꯃꯄꯥꯟꯅ ꯃꯥꯡꯍꯜꯂꯦ ꯐꯣꯟ ꯈꯛꯇꯪꯒꯤ ꯋꯥꯔꯤ ꯅꯠꯇꯦ there are a lot of things. There are a lot of things. ꯑꯗꯨꯒ ꯐꯣꯟꯁꯤꯗꯤ ꯍꯤꯔꯝ ꯃꯌꯥꯝꯗꯨꯒꯤ ꯍꯤꯔꯝ ꯑꯃꯈꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯈꯜ ꯈꯟꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯏꯁꯣꯔꯅ ꯄꯤꯅꯕꯤꯔꯤꯕ ꯃꯇꯝ ꯑꯁꯤ ꯁꯤꯖꯤꯟꯅꯔꯤꯕꯒꯦ ꯍꯥꯏꯅ ꯏꯁꯣꯔꯅ ꯅꯪ ꯑꯩꯕꯨ ꯊꯝꯕ ꯖꯒꯥ ꯑꯗꯨꯗ ꯊꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯟꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯅꯪ ꯑꯩ ꯊꯥꯖꯕ ꯌꯥꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯋꯥꯈꯜ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯑꯣꯏꯕ꯭ꯔꯥ ꯅꯪꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯃꯇꯧ ꯑꯗꯨꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯂꯩꯒꯗꯧꯔꯤꯕꯁꯦ That's how we redeem our time, by being faithful to the Lord wherever He places us. Ichil nausing matam phatte aina haise nongmai kanagani or huram lakani habate no, not physically, maybe hakchang yonati oidabe yai adu Satan do kari han Peter na charam na ba kaisala magum ꯗꯨ ꯆꯥꯊꯣꯛꯅꯕ ꯃꯥ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩ ꯄꯥꯞ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯇꯠꯇꯅ ꯑꯗꯨꯝ ꯊꯣꯡ ꯌꯩ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯄꯥꯞ ꯊꯣꯡ ꯌꯩꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯄꯥꯞꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯊꯣꯡ ꯌꯩ ꯐꯠꯇꯕ ꯌꯦꯡꯅꯕ ꯐꯠꯇꯕ ꯉꯥꯡꯅꯕ ꯐꯠꯇꯕ ꯈꯟꯅꯕ ꯏꯁꯥꯒꯤꯗ ꯈꯟꯅꯕ ꯅꯥꯄꯜꯗ ꯍꯤꯡꯅꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗ ꯑꯁꯤꯡꯕ ꯑꯣꯏꯕ ꯃꯤꯗꯨꯅꯗꯤ he knows how to redeem the time ꯀꯔꯝꯍꯥꯏꯅ ꯑꯆꯥꯕ ꯃꯇꯝ ꯂꯩꯒꯅꯤ ꯍꯥꯏꯕꯗꯨ ꯃꯥ ꯈꯪꯉꯤ Number two, how to, verse 17. Marmaduna apang boy gano. Ado ibungogi ning bakarino hai bakang. Ano ko ni yang po oy bataga di po nga sa tagi hari ba khuding magsing is man verse 15 is the high verse 17 har si kena bakar sulaite. Ado nga sa tagi hari ba khuding magsing is man verse 15 is the loslak pa matang asida it answers all, right? Know the will of the Lord. Understand the will of the Lord. How to walk wisely. Understand the will of the Lord. How to redeem the time. By knowing the will of the Lord. Chumra. Isori aning madu Prabhugi aning madu kangbagi mapalna Prabhugi aning madu taubagi mapalna matam achaba matam laygani aduga Prabhugi aning madu kangbagi mapalna asingba amagum saga. It's very simple. Although I think that's the point of Paul here. Adugi yang simplicity oibado adu Paul gi point ne haina ikal mamne kari hai amugana marmaduna apang baga don't be fool don't act or don't live like fools apang magum na hingan apang magum na oigana mamne kari gi damakta no man alde khoi bu kanbi kre Krista gi mapana maudugi ai khoi bu handok pi kre Krista gi ina maudugi ai khoi bu ibungo mahar mamal pum na magpiduna asingba oina bagi damakta darka leba thaujal khuding pangal khuding bor khuding ai khoi gi damakta pinabi adu na maram organization announcing. So it is right and it is always true for Paul to tell the believers in Ephesus not to be like fools. I khoi dasu we should not live our life like fools. Apang ba mi sing me khoi punji hinglo de bani apang ba mi sing na matau karmai ne hingi mark verse 15 this one verse 16 17 asde atopa mo ong yam ning fisi ba mong hai karmai na hai apang ba sing karmai na or say apang ba se kanano who are fools or who is fool. He is fool who does not understand the will of God. Isorgi aning ba khangdaba isorgi aning ba du bhap tadaba isorgi aning ba du munna khantadaba adu khangdaba mi adu apang bani
ꯑꯩꯈꯣꯏꯅ Proverbs chapter 1 verse 7 ꯄꯥꯈꯤꯕ ꯑꯗꯨꯒꯨꯝꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯄꯥꯃꯤꯟꯅꯈꯤꯕꯗꯨ The fear of the Lord is the beginning of wisdom. Jehovahbu kizaba asina lousinggi haurakphamni. Ado wapos na po amna sumain hai. Karigumba Jehovahbu or Isorbu kiba sin lousinggi haurakpham oiba taragadi. Not to fear him is the beginning of foolishness. Mabu kiyaba oiba taragadi. Apang makuring magi haurakpham. So who is fool then? Who don't fear the Lord and who don't understand his word. That is who fool is. Are we fools? No, do we live like fools? Apang mamum hingba punsi matang ko yaw yaw dabra. Haklo na sinakulo na magyan hana kalimo ko yawe. Ako apang boy matang mayam yawe. Isorgi aning ba ibung maki wise na mayek sing na tawganu ko hay na hire matamadu pawo da kay dawege adum taibang pan ba adu ada gi ang kamyam hot matam da isorgi aning mo tawgi mo da ay khoi ganing mataw ki mata na hasing isorgi wine yam mayek sing na thajadaba singa pabot oi minaganu meaning non-believer ga nungsinabagi mari thamganu very clear, very simple, yamna laiba aduga angka hota boy bata gisu wangang ba khara haiba KG1 ka re pre nursery ka ba angang amada hai boy bata so oh adura tata har dum gyan ta do wai ne adu ka de ayam na sing nadi thamoi gi apamba mit ki oiba apamba thamoi de jing laubam phawi si nupa ji uda ai si nupi ji ubu matam de swai laubam phawi as ma si soide ma ubu matam there's butterfly in my stomach. Even though the word says don't equally yoke with non-believers, there are some Christian who feels butterfly in their stomach when they saw someone whom they like. They fall into it. Nungsi na re adagi thamoi gi apamba adagi di chakhaw manung da pairakhiba kari kurak loina mak to kaidore that's the butterfly, that's fool's butterfly. Apang mai kurak ne apang ba mi singi pukta pairak pa kurak aduga zing law bu su that's a zing of fools. Why? You don't obey God. As simple as that. Isorgi haiba in the lawyer other who is fool other asida pol na hai say ibungogi ningba kaino khang asigumba yamna mayek singba yathang se di karino isorgi aningba se na thirubi ge madau ta de thajadaba singa pabol me very clear chin thigenu very clear chin thigenu anga ko white lies haiba amadi leibani ko angauba machugi oiba chin thiba amuba le taba angauba white lies karam lies labra lakti laktri now I sermon I am matam the maruna chapter 4 sandok matam the asigi examples yam to sine adu I think I should use this frequent mam de asi hojik su adum chatnari ba man labra aseng bagi di iruzable loiraga phadi nan thokpada ngai oh la gari thodore. Now, chin thi kanu very clear command. Adu du khang hang na chin adum thi boy bitai white lies oigera gray lies oigera red lies oigera blue lies oigera lie is lie violet lie oigera. See? Karam ganu very simple, right? Kaino karam ganu hai se karam khang daba kana lege khoi marakta Napal to ganu khang daba kana lagi koi marak. See the problem is I khoi pap amsung I khoi isani sabu single hai re hana khanjaba do gi wakal I khoi isani sabu thamoi chang yeng I khoi thamoi de thok khuding sing thajaba gi mapanga I khoi kari matam da apang mami sing oi aduga haiba punsi adugi I khoi pungning hong rebani ibung ma ki wai ngasi nim nang amsung ma kauribes. He says don't act like fools. Sila inausing kari kung matam na thajab sila inausing hey apang bana kung matam na ko sakum tokte because that's who we are sometimes, right? We shouldn't be angry when someone calls us fools because that's who we are sometimes.
We become fools when we think we are wiser than God. We become fools when we think our plan is much better than His. ꯑꯩꯈꯣꯏꯅ ꯂꯥꯡꯉꯤꯕꯁꯤꯗꯒꯤ ꯏꯁꯣꯔꯅ ꯂꯥꯡꯉꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯡꯉꯤꯕꯁꯤꯗ ꯍꯦꯟꯅ ꯐꯩ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯖꯕ ꯑꯁꯤ ꯌꯧꯅꯕ ꯈꯪꯕ ꯉꯝꯕ ꯀꯅꯥꯝꯇ ꯂꯩꯄꯣꯟꯇꯦ ꯏꯁꯣꯔꯁꯨ ꯊꯥꯔꯒ ꯑꯗꯨꯃꯨꯛ ꯄꯪꯕ ꯀꯅꯥꯝꯇ ꯂꯩꯇꯦ. That's where sometimes, right? So we love, right? But this should call each one of us to repent from our foolishness. adu har apang basing asina karmaina makoi chatle wakhal amate yaudana aduga gyan taba amate yauduna isorgi aning buduna karino apam buduna karino haiba du karina thi de bida niang apam khuding maksing chaning makai chaba thaning makai thakpa ngasai haje khaba dugum yengbu makai yengba loining miga pangloi loina ba aduga chaning ding mafamda koi chatpa wakhal karim da khanda bida tiga ngam sing kari gumba akhoi marakta bike thoba sing yauri long trip chana bugi da makta bike ki thauna kayam yauri kaidar karimta check tawdbide kaidar yawjaramni ai dum full ha me kala karimta yeng nibde paisa chu pu howdbide long trip chat po oiba targadi adu yawbuna red kata ta yawrama ba yawgani long trip. But that's how fools work. Adu matau adu gumna nang amasung ai kari gumba matamda taibang panbagi hiram sing asida adu aikoi gi mitmang aikoi gi mitpu thakhali ba poching adu aikoi na kari gumba matamda aikoi act tawbadu aikoi na punji hingba mongada. We are laughing to ourselves. We should repent from the sin. I couldn't know it because I papne. Nungai ka dogunate. Adu isor gi Prabhu ai gi punsi laiba apang basing asidagi aibu kanbiyo aibu pangal pibiyo nasana ba Jesu Christ gi mapan asing bagi punsi nahak pu pelan ba nahak ki aning babu khangba nahak ki mingi damak ting ba nahak ki matik mga gi damak te hingba mi sing na apang mane kawrbusun nangon da sing ba do ai oiba pame aibu mateng pangbiyo adu ai khoi prarthana ogi dabang tunimi khudingi. Aduna pon hai se kaino Ibungo gining mo kayo ibungo kanan who is this Lord? This is our Savior who died for us. Nang amasung ay gidamakta pap yaw da punsi hinglaga nang amasung ay gi pap ki maram gidamakta ay ko ni sort gi phang do lom na da bi asaw bodu mathak ta thangalaga chai lising ani mamangda cross na nang amasung ay gidamakta sikiba ay ko gi kanbiba mapu Jesus Christ mahak aduna ay ko gi Prabhu ase. Sila sing nang ay bunung siba ibungo maki aning ba adu thidana aning ba du tawdana nang ay tawda sa kana ganing mo. Amam di har sa kana mahmus da pol. Kari mo nang amasung asing mo oy batagadi. Adu kari mo nang amasung apang magumna oy ba punsi si hingloy do ba oy batagadi ako ni hingado bu asigi punsi asini nang amasung ay na thigado ba aning ba nang amasung ay na thigado ba apam ba nang amasung ay na chakado ba machat khuding mag singado ay koi gi thamoi ay koi sa gi aning ba apam chaning banate imagi ipagi kairo lekai gi samas ki marup singi tongan ba kana ama hekta gi maru oina aning ba apam ba ama tanate adu ay koi gi Prabhu gi karamba Prabhu ay koi gi damak ta magi thawai pa pamuduna pibi kiba ay koi gi Prabhu Jisu mahaki mahang na koi upira ba nungsiba do marmor koi maki aning mo ti pham doi because he saved us we have to seek his will and number 2 as he is our Lord magi Prabhu oy maramna and he is the Lord of our whole being in and out head to toe every single blood drop irik ama hekta koktik na ton nung pan khimagi Prabhu oiba maramna mahaki aning bodu aikhoina thifam to e karino yengpham to e aduga andugi mapan aikoi punsing bam to e adu karigum nangam sung aina hingliba punsi khuding mak sing sa aina tawriba se Prabhu gi aning baram sung apam rain hangba matamda paukhum piba ngamda aikoi gi marta Christian hana ko missing yaw oiba targadi chilna sing chang yengbi nahang na Prabhu gi tung ille harga magi aning ba karino haiba phaw khanthaba ngamda oiba targadi adu samasya mane that's a red flag. If you say you follow Christ and don't know what his will is, that's a red flag. That's a red flag. Kaino ma ki aning base kaino ibong ma ki aning base karma khangani ma ki aning ba yan ha ibong ma ki aning ba adu Prabhu gi aning bodu Christ gi aning bani adu Christ gi aning bodu ma ki why is it
Aduga haiba khudingmak sing ase karino ibungo ma ki aningba aduna isor gi aningba sida aikoina khangba yaba maong gi aningba ma aduga mahang aikoina uthokpiba adubu aikoina khangba yadaba isam sam haiba oiba tar aikoi gi wakhal gi wahang ma da leiba ma gi aningba sing lei adubu maham sida pol haiba se animang adubu yam mayek sing aikoina khangba yaba isam sam haiba oiba tar gi second Thessalonian aikoina Thessalonian paba madam da kare what is the will of God for us our sanctification our holiness aikoi gi aseng aikoi nangam sungai aseng punsi da chawatpa nangam sungai na pap yadaba nangam sungai na pap thadokpa nangam sungai na amam thabak sing dagi lamna leiba nangam sungai na sengdaba thabak sing dagi lamna leiba nangam sungai na mangal gi mada sing chatpa nangam sungai na nungsi bada chatpa nangam sungai na aseng bada chatpa adu isor gi Krista gi aning mane. That is the will of the Lord. Isor ganing mo adu Bible in chapter 5 verse 1 dagi adum yang libas adu chapter 4 verse 1 dagi kuding mak sing adu khatun sunata na ano wala na ba ari one all the 66 books like Genesis dagi how Revelation kuding mak sing sa yaw kar ibungo ma ki mayek sing ba yatang kuding mak sing adu ma ki aning man that's it ma ki aning mo khang na ba gi damak ta ching don da ka kan the income ning tham tha sina u ma gi ma khong de fruit ama ta yaw na khong raw ma sela kan dhyan tor ka kasu phangoi adu Himalaya ki chingsang da chala kan adu da un marak adu da lei bagi mapana kai su phongdo po ngamoi adu ga haiba si mangda adu ga tongan ba vision da urka do kari amma ta lei ichile naus and han haiba gumna ibungo ma ki aning ba du haiba lairig asila loine mag yaw do you read this book si power chang naina nungti gi leptana. Don't complain about not knowing the will of God without reading His book. Without reading the book of His will. Ay isorgi aning ba khangde ay isorgi khang ba kar mai khang dino hay na complain taw guno kar gumana na ma ki wahay ase sungpa pa da boy batar gadi. If you have a dusty Bible, your soul is damnable. A shredded Bible and a sanctified life. Athiba Bible adu aseng ba punsi oithoi. Amot pa Bible na seng da ba punsi oithoi. This is the will of God. The word of God is the will of God. This is the will of Christ. The word of Christ, the will of Christ. Christ ki wahai si ma ki aning mane. Tailit. Asidagi anu busu yaude ngasigi numita aina prana tawringe da isona agi mang da lag laga prana tawringe da bang lo chongthor ga si to kanam ta tawro edu kanam ta lero adugum leina thajri ba mi sing adu da hangna haing ba wai de sing Bible le yaur ba isor ya thang si ba u in bang ngam ding da anu bo ya thang in bang ngam ni khali ba na si khwai da gi chaw ba mi ne maybe you may be Jesus. No. Ibungo mahak na ikhoi ipam da pibirba aning ba tawba asi isor gi apamane anoba aning ba Bible gi wang la thibadu ma gi apamanate. The will of God for us is to obey whatever is written. And his will for us is not to look outside of this Bible. It's another will. No. It's available everything here. What am I saying? Adu chili now sing. Sorry, ani mo do kain. Ai khoi bu aseng bada ai khoi bu dharma sem da khoi bu Christ sakam on top da ching da bu khudi musni aseng mane kramani khangni magi wahai pa bagi mapana magi wahai sandok pata bagi mapana adu magi wahai asida yengjaduna adu wakhal tawjabagi mapana itil ina sing harba jaga se loi budi loslaka da adu some one day yengse how does the blessed man lived his life. Let's see. Isor ning de basingi paudak matung ina chalu de ba pap chen basingi lambi de lebu de ba karem na basingi pam de pham de mi de yai phabani adu maha ke nungai jab de kaino what is the delight of this blessed man in Psalm 1 his delight is the law of the Lord nungai jab de Jehovah gi yathang de ne adu kale mahna how do you know that the man in this Psalm 1 delights in the law of the Lord? The following verse tells maha takwa verse 9 Maha ki wal yathang de mahak ahing til nai de wakal toy. Now sig pusing bra.
Nahak si punsi hingbra. Nahak ki punsi dagi nahak ki pamjaba nahak na khangning ba nahak na khaurang ba adu isor gi aning ba ne hai ba asi nahak ki punsi dagi ubra sila na sing. Wakal to sing ni bit. Nangam sung aigi punsidagi ibungo mahaki aning basi khang na ba honai hai basi mahaki wise da pazaba tazaba wakhal tawjaba adugi matang da nungam bagi numita ba phauba wakhal tawjaduna chatpa da su thabak tawba da su phamba da su hippa da su marup sing lona ba matam su ibungo mahaki wise na koi wakhal da masung lousingda gyan da thamoi da yarga adugi ma wakhal khanduna mahaki aning ba thiba nangam sung ai punsi oibra Karigumba isor nungsi amasung magi aning ba thiri hai harga magi wai paning daba wapau taning daba adu wakal kaning daba adu meditate on the boy batagani you are just lying chinthi bina di adu chinthi bina na ki punsi dei ubra na ibung magi wai kyam to ne pa karma ne pa karma ne pa Nang ibung nagi wai pama tan maki aning ba nahak amasung ayaki punsi maro nahaki punsi aduda ibungo maki aning ba du karina ba thirona ba idamata pabra natraga na laimine ba mising adugi maraktagi nang hena bible paring asigi bible pare ai di hai be yana ba idamata pair bible do or nang yakoi bita laiba mising adu gi maraktagi nang hena bible pair una no gi damata or new year da bible full pabagi prize phangna ba adu gi dongir pa Adugi singdo oiba taragadi aran momong ito. We read the word to understand the will of the Lord. We read the word to know our Lord and Savior more. Aikoi kanmi mapong sung Prabhu hena khang na bagi damak na Bible pai base maki aning ba khang na bagi damak na Bible pai base Christian na mo oraga morning devotion tick evening devotion tick tumam dak devotion tick adugi damak na natte No. Adu target. Verse 7 sige matuna kayo hires. It's a command. It's a command. Nang Christian oiba target, nang masoy Christian oiba target, it's a command for us to seek the will of the Lord, to understand, not only to know the will of the Lord, but to understand the will of the Lord. Ibong maki aning mo kang makagtag na tana, hay ba maki aning mo gyan taba dun nang masung ang napiba. Yatang ibong maki wine, ikoy Christian oiba target. It's a hard work. Yes, it's a hard work. That's why we are called to live as wise. Wakal kan na gyan tabdi oi thokte. Ai dum phamgen oi dum ngang oi dum tage dum gyan tani oi thokte. Paaba darkar lai thiba darkar lai aduga ningsing ba darkar lai karam isa ithan Bible paaba si and then mamani ko wapau tari thajaba sing galone na wari samina bagim pa khudimak sing adu oiba tari still in our sing. This understanding of this verse shaped how we fellowship one another, right? I would Christian among thousands myself, Karam Hana Koi Loina Bagahan Habidu, High Bibu Maki, Pandutara Matra, Tranium shaped though. Karigum Iko is a pang basing Nathan, a sing bagum no oigadobo oiraba, Aduga Iko is a para Nathanayam checks in a chakadobo oiraba, Aduga Matam, Atab Matam, labor missing oibapunsi mahing batarba, Adu Kudimos Isorgi Aningba. Jesus Christ gi aning ba Prabhu gi aning ba adu karino khang na bagi damak khoi punsi hingado boy ba targadi ai khoi loina matam ai khoi gi marak ta khwadi tom thin ngan gado the Krista ma ki aning ba ma ki wai adu akhona pulli bas adu gi damak we gather together to know the will of the Lord through the preaching of the word. We have fellowship with one another, searching, mining to understand the will of the Lord. Oh, darling, Thajabasa koi police isu mak ening badu wapau tawagin pala khangmina na ba aduga ai koi mesal amaga hapta gi matam ameka da oibe phami level loina ga dori ba khudimak sing asesu ibungo mak ening badu karino habdu khoni dagi thidok na bagi damak tane ai wang de hai ba sig motive sig lona na Thajabasa sing lona ba hai ba sig wakhalon sig lona na ki Thajabasa sing adu na wari sana ba na ki punsi hing ba chana sing Karum nang sungai Thajabasa Christian oiba targadi ibung mana ko bor oina pinabire chapter 1 verse 8 adu gi pangal gi damak ta khoi damak ta pratna to bikra adu Thajabasa gi pratna adu na khoi taibang pan bas de hing ba matam na ai khoi bu yeng liba taibang pa asida apang bagum na tana asing bagum na isor gi
Christagi aningba khangna chatpa punsin machat ase Isor na khudagi pame madu khoi yathang ai khoi pangalang mai mukan adubu ai khoi ngamgani kanagi mapana Christagi mapana mahaki thaujagi mapana mahaki thawai sangwi thabak subagi pangalgi mapana adu bedagadi ai khoi tawdisi kaino phammaga lebedi natte phammaga lebedi hui thau natte maki wahai paba nainaba hotnaba dakarle if we are to live our life wisely we should fight against any laziness that we have spiritual physical mental laziness hakchangi thawai wakhalgi atan khudimak singdagi ai khoi bisona kanbina khoi prana to dakarle and we must work hard other than again lastly karamhane khoi apang mising odidon asing mising hingani thabakana subu dakarle ko thabakana subu de karigi damakna isor aning hena khangnaba aduga haiba aning budu khangba khagnatana adugi mapana punsi hingnaba that's why the call to walk chatnaba kauribasi adugi damaktane chatpase kaino thabakne we walk and we work to walk that is pleasing to the Lord isor the pelhanba isor bu harauhanba isor gimati mga chawhanba mauna khoi punsi chatnaba damak thabakan suba darkarle isor gimati nga thawai sangwi pangala ma gimati ma gidam pranados Prabhu khoi punsi singas na karigum matam apang masing na hingkiba matam mayam lai Prabhu khoi apang amasung pap sing doi khoi pap kopiyo na ki minung se khoi piyo Prabhu lakdo punsi singas dai khoi na ipa asingba oina punsi hingjana na bagidam khoi mateng pangbi na ki wahai boina kharam na ki wahai de hen thiok chanbe Kungsi biswa na ki mateng yadan khoi musi khoi to ngam khoi mateng pangbi Prabhu na ki athang se injaba de khoi bu pangal pinabi nang mateng ma gido Jesus Christ sing in the Amen.